ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯅ ꯄꯣꯛꯂꯕꯗꯤ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯅ ꯁꯤꯔꯕꯗꯤ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯍꯤꯡꯂꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯗ꯭ꯔꯕꯗꯤ ꯂꯥꯏꯔꯔꯁꯨ ꯋꯥꯔꯁꯨ ꯍꯤꯡꯕ ꯇꯝꯕ ꯇꯥꯒꯅꯤ꯫ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯕ ꯇꯥꯔꯗꯤ ꯅꯁꯥꯒꯤ ꯍꯣꯠꯅꯖꯃꯜ, ꯋꯥꯖꯃꯜ ꯑꯃꯗꯤ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯑꯗꯨꯅ ꯄꯨꯟꯁꯤꯕꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗ ꯄꯨꯒꯅꯤ꯫ ꯏꯁꯣꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯕ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯜꯂꯕꯗꯤ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯍꯣꯠꯅꯕꯒꯤ ꯃꯍꯩ ꯌꯥꯜꯂꯕꯗꯤ ꯏꯁꯥꯃꯛꯄꯨ ꯅꯨꯡꯉꯥꯏꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯔꯝꯅ ꯈꯜꯂꯤ? ꯈꯟꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛꯁꯨ ꯑꯣꯏ, ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛꯁꯨ ꯑꯣꯏ꯫ ꯃꯁꯤ ꯁꯔꯨꯛ 100 ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ꯫ ꯂꯥꯏꯔꯕꯒ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯒꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯝꯅ ꯈꯜꯂꯤ? ꯂꯥꯏꯔꯕ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯣꯏꯗ꯭ꯔꯗꯤ ꯈꯜꯂꯤ, ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ꯫ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯅ ꯊꯕꯛꯇꯨ ꯑꯣꯏꯗ꯭ꯔꯗꯤ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯒꯅꯤ? ꯊꯕꯛꯇꯨ ꯑꯣꯏꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯒ ꯃꯑꯣꯡ ꯂꯝꯕꯤ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛꯇꯨ ꯑꯣꯏꯍꯜꯂꯤ꯫ ꯃꯇꯝ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯂꯟꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯃꯇꯝꯗ ꯃꯃꯜ ꯄꯤ, ꯑꯗꯨꯒ ꯂꯥꯏꯔꯕ ꯃꯤꯅ ꯄꯩꯁꯥꯗ ꯃꯇꯝ ꯄꯤ꯫ ꯄꯩꯁꯥ ꯑꯃꯨꯛ ꯃꯥꯡꯂꯕꯗꯤ ꯑꯃꯨꯛ ꯇꯥꯟꯕ ꯌꯥꯏ, ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯂꯕꯗꯤ ꯍꯟꯅ ꯑꯃꯨꯛ ꯂꯥꯛꯇꯦ꯫ ꯂꯩꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯍꯥꯟꯅ ꯇꯥꯜꯂꯨ, ꯏꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯍꯥꯟꯅ ꯈꯜꯂꯨ, ꯅꯤꯡꯍꯟꯅꯕ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯗ ꯍꯥꯟꯅ ꯍꯣꯠꯅꯧ, ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯍꯥꯟꯅ ꯇꯥꯎ꯫ ꯕꯤꯜ ꯒꯦꯠꯁꯅ ꯍꯥꯏ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯩꯁꯥꯒꯤ ꯇꯨꯡꯗ ꯆꯦꯟꯒꯅꯨ, ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯕꯨ ꯀꯣꯛꯅꯕꯒꯤ ꯂꯝꯕꯤꯒꯤ ꯇꯨꯡꯗ ꯆꯦꯜꯂꯨ꯫ ꯄꯩꯁꯥꯗꯤ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯐꯪꯂꯕꯒꯤ ꯇꯨꯡꯗ ꯄꯩꯁꯥ ꯃꯊꯟꯇ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯄꯒꯨꯝ ꯑꯆꯧꯕ ꯄꯥꯟꯗꯝ ꯐꯪꯅꯤꯡꯂꯕꯗꯤ ꯑꯆꯧꯕ ꯈꯟꯕ ꯇꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯥꯏꯊꯤꯕꯕꯨ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯆꯥꯡꯌꯦꯡ ꯑꯃꯒꯨꯝ ꯈꯜꯂꯨ꯫ ꯑꯇꯣꯞꯄꯒ ꯅꯁꯥꯒ ꯆꯥꯡ ꯇꯧꯅꯕ ꯇꯣꯛꯎ꯫ ꯅꯪꯒꯤ ꯑꯁꯣꯏꯕꯁꯤꯡꯕꯨ ꯈꯪꯉꯨ, ꯑꯁꯣꯏꯕꯁꯤꯡꯗꯨꯕꯨ ꯆꯨꯝꯊꯣꯛꯄꯗ ꯅꯁꯥꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯥꯗꯧ꯫ ꯁꯥꯏꯀꯣꯂꯣꯖꯤꯅ ꯍꯥꯏ, ꯅꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯑꯇꯩꯁꯨ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯨꯒ ꯁꯣꯂ꯭ꯌꯨꯁꯟꯕꯨ ꯌꯦꯡꯂꯕꯗꯤ ꯁꯣꯜꯕ ꯇꯧꯕꯒꯤ ꯂꯝꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯅꯤꯡꯂꯕꯗꯤ ꯅꯁꯥꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯗ ꯅꯨꯡꯁꯤꯕ ꯇꯝꯃꯨ꯫ ꯅꯪꯒꯤ ꯁꯤꯆꯨꯑꯦꯁꯟ ꯀꯌꯥ ꯃꯑꯣꯡ ꯇꯥꯗꯕ ꯃꯔꯨ ꯑꯣꯏꯗꯦ, ꯃꯁꯤ ꯋꯥꯈꯜꯅ ꯅꯦꯒꯦꯇꯤꯚ ꯈꯟꯕ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯈꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯅꯪꯅ ꯀꯔꯝꯅ ꯈꯜꯂꯤ, ꯃꯁꯤꯗꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯤꯡ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯔꯤ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯣꯏ ꯐꯝꯗꯨꯅ ꯀꯞꯄꯒ ꯂꯩꯇꯦ꯫ ꯄꯥꯟꯗꯝꯗꯨ ꯐꯪꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯕꯁꯨ, ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯕ ꯑꯣꯏꯔꯕꯁꯨ, ꯏꯁꯥꯃꯛꯇ ꯊꯥꯖꯕ ꯊꯝꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯟꯗꯝꯗꯨ ꯐꯪꯕ ꯉꯝꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯍꯣꯠꯅꯔꯤꯕꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯒꯅꯨ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌా ꯊꯦꯡꯅꯒꯅꯤ, ꯃꯁꯤꯕꯨ ꯏꯁꯥꯅ ꯌꯥꯖꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯗ ꯈꯟꯒꯅꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯡꯉꯥꯏꯕꯗ ꯐꯪꯅꯩ, ꯑꯗꯨꯒ ꯈꯔꯅ ꯑꯋꯥꯕꯗ ꯐꯪꯅꯩ꯫ ꯅꯪꯅ ꯈꯟꯕ ꯌꯥꯏ, ꯑꯩꯉꯣꯟꯗꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯒꯨꯟ ꯂꯩ, ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯑꯣꯏꯕꯒꯤ ꯃꯔꯝ, ꯄꯨꯟꯁꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯕꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯃꯣꯏꯅ ꯐꯪꯅꯤꯡꯂꯤꯕꯗꯨ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯔꯊ ꯅꯪ ꯀꯔꯤꯁꯨ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯉꯣꯟꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯒꯨꯟ ꯌꯥꯎꯔꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯕꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯕꯨ ꯐꯪꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯄꯨꯒꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤ ꯃꯁꯥꯅ ꯁꯦꯝꯖꯕ ꯂꯝꯕꯤꯗ ꯆꯠꯂꯤ, ꯑꯗꯨꯒ ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯃꯁꯥꯅ ꯁꯦꯝꯖꯩ꯫ ꯑꯅꯝ ꯀꯟꯕ ꯉꯝꯃꯔꯣꯏ ꯈꯟꯗꯕꯁꯤꯅ ꯃꯥꯏ ꯄꯥꯛꯍꯜꯂꯤ꯫ ꯅꯣꯡꯃꯇꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯑꯆꯧꯕ ꯄꯥꯟꯗꯝ ꯐꯪꯕ ꯑꯣꯏꯕ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯛꯄ ꯇꯞꯅ ꯇꯞꯅ ꯐꯪꯏ꯫ ꯑꯆꯧꯕ ꯈꯟꯕꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕ ꯂꯦꯞꯇꯕ, ꯉꯥꯏꯕ ꯀꯟꯕꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯔꯝꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯃꯇꯝ ꯆꯪꯏ꯫ ꯅꯉꯣꯟꯗ ꯄꯩꯁꯥ ꯂꯤꯛꯅ ꯂꯩꯔꯕꯁꯨ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯅꯪꯒꯤ ꯈꯟꯕꯤꯕ, ꯑꯋꯥꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯃꯔꯝꯗꯤ ꯂꯟ ꯊꯨꯝꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯪ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯁꯤ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯗ ꯄꯩꯁꯥꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯩ, ꯑꯗꯨꯕꯨ ꯀꯥꯎꯔꯣꯏꯗꯕꯗꯤ ꯄꯩꯁꯥꯅ ꯑꯩꯈꯣꯏꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯇꯤꯛꯄ ꯌꯥꯗꯦ꯫ ꯍꯣꯏ, ꯄꯩꯁꯥ ꯇꯥꯟꯕ ꯐꯩ, ꯃꯔꯝꯗꯤ ꯄꯩꯁꯥꯕꯨ ꯏꯖꯠ ꯇꯧꯔꯕꯗꯤ ꯄꯩꯁꯥꯅꯁꯨ ꯏꯖꯠ ꯇꯧꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯦꯞꯇꯔ ꯑꯃꯅꯤ꯫ ꯃꯥꯏꯊꯤꯕꯗꯒꯤ ꯅꯪꯅ ꯇꯝꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯔꯥ ꯃꯥꯏꯊꯤꯕꯗꯒꯤ ꯇꯝꯕ ꯐꯪꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯂꯣꯏ, ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯕꯤꯅꯤ꯫ ꯕꯤꯜ ꯒꯦꯠꯁꯇꯒꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯇꯝꯁꯤ꯫ ꯃꯍꯥꯛ ꯑꯣꯐꯤꯁꯇ ꯇꯨꯝꯃꯤ, ꯌꯨꯝ ꯆꯠꯂꯕꯗꯤ ꯃꯇꯝ ꯃꯥꯡꯏ ꯍꯥꯏ꯫ ꯑꯣꯐꯤꯁꯇ ꯁꯨꯝ ꯇꯨꯝꯂꯕꯗꯤ ꯑꯣꯐꯤꯁ ꯆꯠꯄꯗ ꯃꯇꯝ ꯂꯤꯛꯅ ꯆꯪꯏ ꯍꯥꯏ꯫ ꯑꯦꯛꯖꯥꯝꯗ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯃꯔꯝꯗꯤ 80% ꯕꯤꯂꯤꯌꯅꯤꯌꯔꯁ ꯃꯣꯏꯒꯤ ꯗꯤꯒ꯭ꯔꯤ ꯂꯩꯇꯦ꯫ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯗꯤꯒ꯭ꯔꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯄꯥꯟꯗꯝꯕꯨ ꯈꯪꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃꯠꯇ ꯐꯪꯂꯣꯏ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯣꯠ ꯑꯅꯤꯈꯛꯅ ꯁꯦꯝꯕ ꯑꯣꯏ, ꯑꯃꯅ ꯂꯥꯏꯕꯛ, ꯑꯃꯅ ꯍꯣꯠꯅꯕ꯫ ꯃꯤ ꯄꯨꯝꯅꯃꯛꯇ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯗꯦ, ꯃꯤ ꯄꯨꯝꯅꯃꯛ ꯊꯕꯛ ꯑꯋꯥꯕ ꯁꯨꯗꯦ,
ꯄꯩꯁꯥ ꯄꯥꯏꯕ ꯇꯥꯔꯗꯤ ꯃꯤꯅ ꯅꯪꯕꯨ ꯍꯪꯅꯅꯤ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯝꯅ ꯅꯤꯡꯁꯤꯡꯂꯣꯏ꯫ ꯕꯤꯜ ꯒꯦꯠꯁꯅ ꯍꯥꯏ, ꯑꯩꯒꯤ ꯐ꯭ꯔꯦꯟడ్ꯁ ꯄꯨꯝꯅꯃꯛ ꯑꯦꯛꯖꯥꯝꯗ ꯄꯥꯁ ꯑꯣꯏꯔꯒ ꯃꯥꯛ ꯃꯊꯟꯇ ꯐꯦꯜ ꯑꯣꯏ ꯍꯥꯏ꯫ ꯄꯥꯁ ꯑꯣꯏꯕꯁꯤꯡꯗꯨ ꯃꯥꯛꯀꯤ ꯀꯝꯄꯅꯤꯗ ꯃꯥꯛꯀꯤ ꯊꯕꯛ ꯁꯨꯔꯤ ꯍꯥꯏ꯫ ꯃꯥꯛꯅ ꯍꯥꯏ, ꯅꯪꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯅ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤ ꯍꯥꯏꯔꯣꯏ꯫ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯒꯅꯨ꯫ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯅꯤꯡꯕ ꯇꯥꯔꯗꯤ ꯃꯇꯝꯕꯨ ꯃꯃꯜ ꯈꯪꯗꯕ ꯃꯤꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ꯫ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯑꯋꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯑꯇꯣꯞꯄꯒ ꯀꯩꯗꯧꯅꯨꯡꯗ ꯆꯥꯡ ꯇꯧꯅꯨ, ꯃꯔꯝꯗꯤ ꯃꯁꯤꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯜꯍꯜꯂꯤ꯫ ꯃꯤ ꯄꯨꯝꯕ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯃꯔꯨ ꯑꯣꯏ, ꯑꯗꯨꯒ ꯅꯪ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗ꯭ꯔꯗꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ꯫ ꯑꯁꯣꯏꯕ ꯍꯧꯔꯛꯄꯗꯤ ꯑꯇꯣꯞꯄꯒ ꯏꯁꯥꯒ ꯆꯥꯡ ꯇꯧꯅꯕ ꯀꯔꯤꯁꯨ ꯑꯐꯕ ꯄꯨꯔꯛꯄ ꯉꯝꯗꯦ꯫ ꯄꯨꯔꯛꯄꯗꯤ ꯋꯥꯈꯜꯕꯨ ꯍꯟꯊꯍꯜꯂꯤ ꯑꯃꯗꯤ ꯑꯇꯣꯞꯄꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯏꯁꯥꯗ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯇꯣꯞꯄꯒ ꯆꯥꯡ ꯇꯧꯅꯕ ꯇꯧ, ꯑꯗꯨꯒ ꯀꯔꯝꯅ ꯏꯁꯥꯕꯨ ꯍꯦꯟꯅ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯒꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯕꯤꯜ ꯒꯦꯠꯁꯅ ꯍꯥꯏ, ꯑꯇꯟꯕ ꯃꯤ ꯖꯍꯥ ꯑꯃ ꯇꯧꯕꯗ ꯑꯂꯥꯏꯕ ꯂꯝꯕꯤ ꯊꯤ꯫ ꯑꯂꯥꯏꯕ ꯂꯝꯕꯤ ꯊꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯆꯧꯕ ꯊꯕꯛꯀꯤꯗꯃꯛ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯁꯦꯝꯗꯦ꯫ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩꯔꯁꯨ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯕꯇꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯒꯅꯤ꯫ ꯋꯥꯈꯜꯕꯨ ꯌꯥꯔꯤꯃꯈꯩ ꯀꯟꯇ꯭ꯔꯣꯜ ꯇꯧ, ꯃꯔꯝꯗꯤ ꯃꯁꯤ ꯅꯠꯇꯅꯤ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯕꯗ ꯊꯤꯡꯒꯗꯕ꯫ ꯍꯣꯠꯅꯕ ꯀꯟꯕꯇꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ, ꯅꯠꯇ꯭ꯔꯗꯤ ꯄꯥꯎꯈꯨꯝꯅ ꯍꯥꯏꯒꯅꯤ ꯀꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯋꯥꯈꯜꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯍꯧꯕꯇꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯅꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ ꯍꯧꯔꯛꯂꯕꯗꯤ ꯅꯪ ꯅꯁꯥꯕꯨ ꯀꯥꯎꯔꯛꯏ, ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯃꯌꯥꯝꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯅꯁꯥꯗ ꯍꯥꯏꯖꯒꯗꯕ ꯃꯟꯇ꯭ꯔ ꯑꯃꯅ, ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯐꯥꯎ ꯍꯣꯠꯅꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯪꯕꯨ ꯑꯁꯣꯟꯕ ꯑꯃꯒꯨꯝ ꯈꯜꯂꯕꯗꯤ ꯃꯁꯤ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯁꯤꯅ ꯅꯪꯕꯨ ꯃꯥꯏ ꯄꯥꯛꯄꯗ ꯄꯥꯡꯒꯜ ꯍꯥꯞꯀꯗꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯐꯪꯅꯈꯤꯗꯕ ꯃꯤ ꯀꯩꯗꯧꯅꯨꯡꯗ ꯃꯃꯤꯡ ꯆꯠꯄ ꯑꯣꯏꯈꯤꯗꯦ꯫ ꯑꯃꯨꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯈ꯭ꯔꯕꯗꯤ ꯑꯇꯣꯞꯄꯅ ꯀꯔꯤ ꯈꯜꯂꯤ ꯈꯟꯗꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯗꯦ꯫ ꯖꯍꯥ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯄꯥꯟꯗꯝꯗ ꯊꯝꯃꯨ꯫ ꯀꯔꯝꯅ ꯅꯪꯅ ꯃꯥꯏ ꯄꯥꯛꯄꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯅꯤ꯫ ꯈꯟꯕ ꯑꯃꯗꯤ ꯃꯪꯂꯥꯟ ꯁꯥꯒꯠꯄꯇꯅ ꯌꯥꯗꯦ, ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯆꯤꯡꯁꯤꯟꯕ ꯇꯥꯔꯕꯗꯤ ꯃꯤꯗꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ꯫ ꯄꯥꯟꯗꯝꯕꯨ ꯐꯪꯕꯒꯤꯗꯃꯛ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ ꯈꯪꯂꯛꯇ꯭ꯔꯕꯗꯤ ꯄꯥꯟꯗꯝꯗꯨ ꯐꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯊꯝꯃꯨ, ꯑꯇꯣꯞꯄꯅꯁꯨ ꯅꯪꯅ ꯈꯜꯂꯤꯕꯒꯨꯝ ꯈꯟꯕꯗ ꯈꯟꯗꯕ ꯉꯝꯗꯕ ꯑꯣꯏꯍꯜꯂꯨ꯫ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯝ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯋꯥꯈꯜ ꯁꯣꯟꯊꯗꯕꯇꯅ ꯅꯣꯡꯃ ꯃꯉꯥꯜ ꯄꯨꯔꯛꯀꯅꯤ꯫ ꯐꯠꯇꯕ ꯄꯥꯎꯗꯤ ꯃꯇꯝ ꯇꯦꯜꯂꯤ, ꯑꯗꯨꯕꯨ ꯑꯐꯕ ꯄꯥꯎ ꯑꯃꯅ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯑꯇꯣꯞꯄꯕꯨ ꯈꯪꯕꯗꯤ ꯈꯔ ꯂꯨꯏ, ꯁꯤꯒꯤ ꯃꯍꯨꯠꯇ ꯏꯁꯥꯕꯨ ꯑꯣꯏꯅ ꯈꯪꯉꯨ꯫ ꯄꯨꯟꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯧꯅꯤ ꯍꯥꯏꯅ ꯊꯩꯗꯣꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯣꯏꯍꯟꯅꯤꯡꯗꯕ ꯉꯥꯛꯇ ꯑꯣꯏ ꯈꯜꯂꯕꯗꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯆꯨꯝꯅ ꯍꯤꯡꯕ ꯇꯥꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯂꯩꯇꯦ, ꯃꯁꯤ ꯀꯔꯝꯅ ꯍꯣꯠꯅꯈꯤ ꯍꯥꯏꯕꯁꯤꯅ ꯔꯤꯖꯜꯠ ꯑꯣꯏ꯫ ꯃꯥꯏꯊꯤꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯕꯤꯅꯤ, ꯑꯁꯣꯏꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯂꯝꯒꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯗꯦ꯫ ꯃꯥꯡꯗ ꯀꯔꯤ ꯂꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯒꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯅꯧꯕ ꯂꯝꯕꯤꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯍꯥꯟꯕꯗ ꯅꯁꯥꯕꯨ ꯈꯪꯗꯣꯛꯎ꯫ ꯃꯔꯨ ꯑꯣꯏꯗꯦ ꯒꯦꯝ ꯄꯨꯝꯅꯃꯛ ꯉꯝꯕ, ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯁꯣꯏꯕꯁꯤꯡꯗꯒꯤ ꯇꯝꯕꯅꯤ꯫ ꯅꯪꯒꯤ ꯄꯥꯟꯗꯝ ꯆꯥꯎꯔꯕꯗꯤ ꯍꯣꯠꯅꯕꯁꯨ ꯑꯆꯧꯕ ꯑꯣꯏꯕ ꯇꯥꯒꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗ ꯀꯅꯥꯒꯨꯝꯕꯅ ꯊꯥꯗꯣꯛꯂꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯖꯠ ꯇꯧ꯫ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯃꯇꯝꯕꯨ ꯍꯣꯡꯗꯣꯛꯎ, ꯑꯇꯣꯞꯄꯕꯨ ꯍꯣꯡꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯤꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯃꯔꯝꯗꯤ ꯑꯔꯨꯝꯕ ꯑꯣꯟꯅꯕ ꯖꯟꯇ꯭ꯔꯅ ꯑꯔꯨꯝꯕ ꯑꯣꯟꯕ ꯉꯝꯃꯤ, ꯃꯤꯒꯤ ꯃꯒꯨꯟꯗꯤ ꯑꯣꯟꯕ ꯉꯝꯗꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏ, ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯂꯒ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯇꯣꯞꯄꯅ ꯅꯨꯡꯉꯥꯏꯕ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯊꯛꯇ ꯌꯦꯡꯉꯨ, ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯦ꯫ ꯄꯥꯟꯗꯝꯒꯤꯗꯃꯛ ꯈꯟꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯌꯨꯅꯤꯚꯔꯁ ꯄꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡ꯫ ꯅꯪ ꯀꯌꯥꯝ ꯂꯩꯔꯩ ꯃꯔꯨ ꯑꯣꯏꯗꯦ, ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯅꯨꯊꯪꯗ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯏꯅꯥꯛ ꯈꯨꯟꯐꯝ ꯊꯣꯛꯏ꯫ ꯃꯁꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯛꯅꯤꯡ ꯍꯟꯊꯗꯕ ꯇꯝꯃꯨ, ꯃꯔꯝꯗꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯒꯦꯔꯦꯟꯇꯤ ꯂꯩꯇꯦ꯫ ꯏꯃꯥ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯅꯠꯇꯅ ꯊꯕꯛ ꯑꯃꯠꯇꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯂꯥꯏꯕ ꯑꯣꯏꯗꯦ꯫ ꯃꯤ ꯑꯃ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯕꯗ ꯁꯦꯡꯅ ꯍꯥꯏꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡꯗ ꯋꯥ ꯂꯣꯠꯇꯕ ꯃꯍꯥꯛꯀꯤ ꯋꯥ ꯈꯔ ꯌꯥꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕు ꯃꯤꯅꯝꯂꯣꯏ꯫ ꯍꯣꯠꯅꯕ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯀꯦ ꯈꯟꯒꯅꯨ, ꯍꯣꯠꯅꯕ ꯑꯗꯨꯃꯛꯅ ꯅꯪꯕꯨ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯕꯗ ꯍꯩꯕ ꯃꯔꯨ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯗꯗꯤ ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯃꯐꯝ ꯂꯧꯕ ꯉꯝꯗꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯇꯣꯞꯄꯕꯨ ꯊꯥꯖꯍꯟꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯅꯉꯣꯟꯗ ꯊꯥꯖꯕꯁꯨ ꯄꯥꯝꯗꯦ꯫ ꯄꯨꯟꯁꯤ ꯃꯃꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯉꯨ꯫ ꯃꯌꯥꯝꯅ ꯅꯪ ꯀꯅꯥꯅꯣ ꯈꯪꯂꯛꯄ ꯃꯇꯝꯗ, ꯃꯌꯥꯝꯅ ꯅꯪꯕꯨ ꯎꯔꯛꯄ ꯃꯇꯝꯗ, ꯃꯃꯥꯡꯗ ꯅꯣꯛꯅꯔꯝꯕ ꯊꯧ ꯁꯥꯔꯝꯗꯕꯗꯨ ꯄꯨꯟꯁꯤꯗ ꯊꯝꯈꯤꯕ ꯃꯃꯜ ꯑꯗꯨꯅ
ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ꯫